State asida COVID-19 laichet sandokpa hengatlakle miyoi nifu manga nongna positive oibagi chang chada tara manga dasmik manga da khang chong chong khalakre. Active case su chamagi mathak landuna chamaga humfutara ni thoi Youre. State ki COVID-19 common control room amasung IDSP dagi thadorakhiba cherol singe matungina ngase sample chani ga mari futara khak tawbada nifu manga positive oire nauna positive oikiba singadu Imphal East dagi tara manga Imphal West dagi kunmathoi Bisnupur dagi hum kakching dagi ani Chandel amasung Churachandpur dagi ani ni. Hausi fawbada state asigi oina punba positive oiba masingna lakama lesing kontra taret ka chamri marifu marini amaromda mioi taraga taret laichit asidagi fagalaktuna discharge tawke makoi singadugi manungda home isolation tawrakhiba mioi taraga mari amasung Caesar hospital dagi ahum yauri laichit asidagi fagalakpagi changchada marifutara nipan dasmik ahum da hantharaklei aduga laichit asidagi fagalaktuna discharge tawkhiba punba masingna lakama lesing kontra manga ga chama marifutara ni thoi Youre adu moinamak haukiba matam kayadagi laichit asina maram moidana mioi amata siba thengna khitabaga loinana sikhiba masingdi lesing aniga chama kunda dumak lengdana leire Cherol Singasina Makha Taraduna State Asigi Miam the COVID vaccine Kapagi Tabak Kumang Yangsin Satana Bahonari, Ahanbados, Laktara Manga listing Marifutra, Nipanga Supna Humfutra, Mapana Nishubados, Laktara Nitui listing Humfutaruka, Chamangani Futaruga Masung Ahum Subados, Lakama listing, Tarama Panga, Janipan, Yankai Humdo Yauna State Asigi, Miam the Puma vaccine dos Lak, Kunmapan listing Marifumariga, Nifu. Ngapi gani jamri humfutara nipan kapangapre ahan bados kapagi chang na chada humfunitoi dasmik sinoma ni aduga ni shubados kapagi chang na chada yankai humtoi dasmik ahum nipani